April ki tang kun gamanga numit asida Haryana gi Faridabad district ki manung chana lairiba Palla police station asida missing report ama imung manung gi maikidagi complaint tawrki. Complaint asida paliba si tanu masagi chahi kungamari surabi nupi asi haukiba April ki tang kungamathoi amari kunganithoi gi lonaba ahinga sida mafam khangdana mangkhre haibasini. Tanugi mapuroiba arunna fongdorpagi matung inna April gi tang kunganithoi asigi ayug anganbada makhoigi main gate asi hangdoklaga leiramki. Maramasina tanu asi maga nungsinaba arunba mari leinaba nupa amaga mahak asi punna chatlamba yai haiduna fongdokki. Amadi tanu asi wakhalgi leina leiba nupi amani hainasu palli. Tanugi mapuroiba arunna fongdorakliba wafum asida Tanugi family haibadi tanubu pokpa mama amadi mapanadi wafum asi yaninglamde. Masi makhoina thaudo asi losinba yananaba samjin sajinba warini amadi tanu mangkhiba asi nupa mayumgi mina logtu naraba matungda sathaba thabak oiramgani haiduna khanjaki. Masigi makha tarakpada tawrugliba complaint asigi manungchana pali police nasu thaudo asigi matangda investigation chathaba horaki. Tha ama hena suraklabasu tanugi khongul libangam kide. Tanugi asengba pokna phamlamdam oiriba UP gi Firozabad PS ki DCP Usakunduda thaudo asigi matangda ningthijana investigation chathabinaba haiduna tanugi imung manungi maikidagi haijarami. Loinana tanu mangdringegi mamangda thokiba makhoi imung manungda leiba chenaba warising amadi tanu mangkhraba matungda imung adugi oiriba phibam adugi matangdasu wari lirami. Tanu amadi Arun haukiba kumjali singani kungahumdogi jungi tha asida yumban punsida makhoi khongdaraki. Makhoi anigi luhongba asida nupi mayumna nupa mayumda yamlaba sanpham ama dawrigi chatnabi asigi matung ina pirami. Nupa mayumna piyu hairiba sanpham asidi tanugi imung manungna piba ngamlamde. Masina maram oiraga nupa mayumgi family gi maikidagidi apen bahaibadu oiramde. Masina maram oiraga nauna yumban punsida khongdarakliba tanubu nupa mayumgi miyaisingna ningthi nungaina tawbide. Otpanaiba ngang sakpa yamna toina tawbirami. Masina maram oiraga luhongba tha ama fajingaida tanu mapam lamdamda laktuna chahi ama hena leirami. Masigi matung tarakpada panchayat ki miyaising yauraba matungda makhoi ani amuk hana punna leiminaraki. Adubu makhoi ani punna leiminarakpa taragasu tanu amadi Arun anigi maraktasu yamna afaba mari ama oiramde. Ngahak leitana ningai sangdanaba madugi mathakta amuk imung manungi miyaising manempok Makubokna toina otpanaibagi thogdoksing mayoknai. Loinana tanu asi mangkhre haibagi pau tabaga mahaki machanupi Pritiga loinana tanugi yumda lakhi. Makhoina tanugi yum aduda lakpa matamda yamna chingdaningai oiba mongda anauba leiba khara mafam aduda nauna tholambu ui. Amadi masi yamna chingdaningai oi haidinasu victim family asigi maikidagi DCP Usakunduda hairami. Usakundunasu thaudo asi hakchina lauraduna mari lenaba miyaisinga pau phaunaraba matungda thaudo asigi matangda thijinba horaki. Pali police ki miyaisingna civil dress ta Arungi yumgi akoibada leiduna imung asigi miyaisingu kupsin senaki amadi yumthangnabada leiba miyaisingdasu akupa pau laurami. Police singna masida yamna singnaningai oiba clue amakhak phangki madudi tanuna mangadaba matam kharagi mamangtagi tanugi yum asigi mamang haibadi sumangi jaga mafam asida kom amakhak taurami. Hairiba kom asigi matangda thangnabada leiba miyaisingna hangba matamdadi imung manungi pattaba sakhumgi akhigi west sing asi hundoknaba mafam amani haiduna hairami. Adubu hairiba komasi tanu mangkraba matungdagidi ningthijana mathakta checksing sijilaba matungda anoba leibak amu haijinduna thammi haibasi khangba ngamki. Masiga iroinena victim family na ngasai DCP Usakunduda phongdokhiba wafam masanupi mangkraba matungda mahakpu pokpa hakim amadi manaunupi Pritiga loinana mafam aduda lakpa matamda nauna leibak haijinba mafam ama lehawi haibaduga chanaba oiraki. Police singna phangliba clues sing asidagi akhanaba team amana
Arungi yumda laki amadi Sumangda lebak hajinduna leriba mafam adu tawkhaiduna yenki. Madugi matungda fit taramuk mafam aduda tawtharaba matungda nupigi pathapumtharaba haksangi saruksing amadi sarupolangsing lairamba thengnaki. Madugi matung tarakpada pathapumtharaba haksangsing adu forensic science ki team sing laktuna ningthijana lokutlaba matungda postmortem taunanabagidamag Badshah Khan Civil Hospital da Puraki. Madugi matungda fangliba haksang adu DNA test tobo matamda fangliba haksangi saruksing adu tanugini haiba confirm tauki. Pala police nasu masidagi missing case adu murder case Hatoktuna Makubokna Singhabu ahanbo oida police na faki. Masigi matung numit humnigi rima lautaki. Wahong pahong chathaba matamda mahak masana Mihad asi pre-plan tawraba matungda sathabani haina fongdoki. Mihad asi sathanaba April ki tang taraga mangada tanugi manimbok survey asi pagi mapam lamdam UP gi itaha hariba mapam masida chathanki. Masigi matung tarakpada mapa machana makogi sumang aduda kom ama tawduna thamlammi. Hariba kom asi imung manungi phatta haudi wasting asi mapam masida thadanabani haduna khangalammi. Hairiba komasi tawbaloraba matungda April ki tang kunga mathoi numit asigi numidangda tanugi mapuroiba arunna tanu amadi mahaki hekmachanupi kajal makhoi anina thakadaba juice ki saruk sing aduda sleeping pill tumthanaba hirang asi yanduna pithaki matang asida kajal da sleeping pill pizaribagi maram asida sathagadoriba mihad asida kajal na khangdanaba oirami Kajal amadi tanu tongan bakada tumnarami Kajal na ground floor da aduga tanu na first floor da tumnakirami. Tumningagi habliba hidak aduna maram orega mahak ningai dana mahaki kada tumthakirami. Tanja aduda aruna magi mapa bupta ingit piduna mihat asi sathanaba ingit piki. Ingit panglaba matungda makubok bup mamau nupiki kada changlaki. Adubu mamau nupi tanudi tumnanaba hablakliba hidak adugi mayai aduna asibagumna phamungda tari. Makubok bupna mamau nupigi haksang adubu kalakpa phauraduna mamau nupigi ijat lopigi. Masigi matung tarakpada tanugi phi amana khaurida lakatuna tanubu mahaki ka adumaktada tamthina hatkirame. Tanu sire haibasi confirm tawraba matungda masanupa arunbu kakhalaknanaba haiki. Madugi matungda makhoi anina tanugi haksang adubu makhoina tawkiba kom aduda thadarami amadi hairiba kom adugi mathak adu jekna ningthijana mathakta sijilaba matungda madugi mathakta laibhak amuk nauna sijinduna thamki. Police ki interrogation da bupna makhatana phongdorakpada mahakna mamung nupibu ijat manghanki haibasidi mahaki machanupada haidokhide haiduna phongdoklami. Mihad asi April ki tang kunga mathoi kungani thogi lonaba ahingda chatharaba matungda imung asigi maikidagi numit nini leraba matungda yumthangnaba singda mamung nupi mangkibagi pau piki amadi tanugi family desu pau piki lenena April ki tang kunga manga asida mihad asida makhoibu chingnadanaba police ta missing report asi tawba lakhibani. Masigi makha tarakpada makoina tawrukliba missing report asi police na murder case oina Hatoktuna thaudok asida chenariba tanugi mapuroiba arun makubok bup amadi manimbok sorbibu phagatuna makhoi ahumgi mathakta charge semlaba matungda court langkatuna makhoi ahumgi masaga chanaba makhoina tawjarubagi phangpham thokpa dandi adu phangannaba hotnari.